Hello everyone, ngasi di Chairauba numini. Chairauba numita ina ngamjaba khara ishwara kachhabado mayamsu share tawjage. Ayukta ko hana ahamada ayukta lai pujana tawthoe sumaina hairuk lairuk khara katle. Hairuk kase katpa loiraga kona thongadaba hinjangi mathel mayam dum semduini ko. Chana sumu khajima phutke aduga hawai sisiga chana tangkhai ni tingi se Asigana ko imanabina yenam khara su lelaga pire ma yenam se jamna phajare. ꯑꯩꯉꯣꯟꯗꯁꯨ ꯍꯧꯔꯤꯕꯀꯣ ꯑꯩꯒꯤꯗꯨꯗꯤ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯗꯣ ꯑꯣꯏꯗꯦ ꯁꯤꯒ ꯂꯦꯜꯂꯒ ꯂꯩꯔꯦ ꯁꯤꯒꯅ ꯁꯤꯡꯖꯨ ꯃꯆꯜ ꯈꯔ ꯑꯃꯁꯨ ꯑꯩꯅ ꯀꯪꯍꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯨ ꯁꯤꯒ ꯁꯦꯝꯃꯦꯕꯀꯣ ꯑꯁꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤꯁꯤꯡꯁꯦ ꯁꯦꯝꯕ ꯂꯣꯏꯔꯒ ꯊꯣꯡꯗꯣꯏꯅꯤ ꯁꯖꯅꯥꯒꯁꯦ ꯐꯖꯅ ꯈꯦꯠꯇꯣꯛꯑꯒ ꯍꯥꯞꯄꯒꯗꯤ ꯇꯣꯏꯗꯦꯕꯀꯣ ꯃꯀꯨꯒꯗꯣ ꯁꯤꯠꯇꯣꯛꯑꯒ ꯍꯥꯞꯄꯒꯗꯤ ꯇꯣꯏ ꯍꯥꯏꯗꯅ ꯑꯩ ꯈꯦꯠꯇꯣꯛꯑꯒ ꯍꯥꯞꯄꯤꯅꯤ ꯍꯩꯅꯧꯁꯤꯁꯨ ꯂꯥꯏꯗ ꯀꯠꯈ꯭ꯔꯒ ꯂꯦꯝꯍꯧꯕꯅꯤ sajana se sabji da hapini aba mana khetogadi toi diaba dudugini ꯍꯤꯟꯖꯥꯡꯁꯤꯁꯨ ꯁꯣꯛ ꯇꯧꯔꯦꯀꯣ ꯆꯅꯥ ꯗꯥꯜ ꯑꯣꯏꯅ ꯊꯣꯡꯉꯦ ꯈꯔ ꯌꯥꯝꯅꯁꯨ ꯊꯣꯡꯖꯜꯂꯦ ꯑꯩꯒ ꯁꯤꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤꯅꯤ ꯍꯥꯏꯗꯅꯀꯣ ꯁꯨꯝ ꯃꯌꯥꯝꯗꯁꯨ ꯈꯔ ꯄꯤꯖꯅꯤꯡꯉꯤ ꯑꯗꯨꯗꯨꯅ ꯑꯩꯅ ꯍꯤꯟꯖꯥꯡꯁꯦ ꯈꯔ ꯌꯥꯝꯅ ꯊꯣꯡꯖꯜꯂꯦꯀꯣ ꯁꯖꯅꯥꯁꯦ ꯉꯁꯥꯏ ꯑꯩꯅ ꯍꯤꯟꯖꯥꯡꯁꯦ ꯐꯨꯠꯄꯗ ꯍꯥꯞꯇꯦ ꯑꯗꯨꯗꯨꯅ ꯍꯤꯟꯖꯥꯡꯁꯦ ꯁꯧꯒꯠꯂꯛꯑꯒ ꯍꯥꯞꯄꯦ ꯑꯁꯤ ꯑꯣꯏꯔꯒꯗꯤ ꯁꯖꯅꯥꯁꯦ ꯇꯣꯏꯗꯦ ꯍꯥꯏꯗꯅꯀꯣ siga hawai thonge sigana kangau ngauge na thangali chana dal thongse hagodre jong kangau se siga ngauge jot ki khang siga sinjuse ngahak siga khoi sandoga kanghalini kobi se siga toningo phadigom wa phadigom siga soire sina matar rai pet kak ta khaira kupman garaba su khangde asina khoiding ta khaira ga thamme se charam dai da ne mix option doi ai kalam dai da wai thong leire aduga asina thi ne siga thi su se moina mingon da piga da badana one time da hapa ga piga ga ko siga ꯑꯗꯣ ꯄꯀꯧꯔꯥꯁꯤꯃꯨꯛ ꯈꯔ ꯊꯣꯡꯒꯦꯅ ꯑꯃꯨꯛ ꯈꯔ ꯊꯣꯡꯉꯦꯀꯣ ꯈꯔꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦ ꯃꯆꯜ ꯁꯨꯅꯕꯒꯤꯅꯦ ꯍꯥꯏꯗꯅ ꯃꯅꯥ ꯑꯈꯥꯕꯁꯨ ꯌꯥꯎꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯈꯥꯕꯁꯨ ꯉꯧꯔꯦ ꯑꯗꯣ ꯑꯩꯅ ꯂꯥꯏꯒꯤꯅꯦꯅ ꯁꯤꯒ ꯂꯥꯏꯗ ꯀꯠꯅꯕꯒꯤꯅꯦꯅ ꯁꯤꯒ ꯁꯦꯝꯖꯔꯤꯁꯦꯀꯣ ꯑꯗꯣ ꯁꯤꯡꯖꯨꯁꯦ ꯁꯦꯝꯗ꯭ꯔꯤꯑꯕꯀꯣ ꯁꯤꯡꯖꯨꯁꯦ ꯁꯣꯏꯅ ꯂꯩꯕꯗꯣ ꯂꯩꯔꯤ ꯑꯁꯤꯃꯨꯛ ꯁꯦꯝꯃꯅꯤ ꯏꯟꯖꯥꯡꯒꯤ ꯃꯆꯜꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯅ ꯍꯥꯞꯆꯜꯂꯦ ꯁꯤꯡꯖꯨꯁꯤꯅ ꯀꯣ ꯂꯥꯏꯗ ꯀꯠꯂꯝꯗꯥꯏ ꯃꯇꯝꯗꯨꯒ ꯁꯦꯝꯕꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯇꯔ ꯇꯛꯈꯥꯏꯅ ꯊꯝꯕ ꯑꯗꯩ ꯃꯔꯣꯏ ꯃꯔꯥꯡꯁꯤꯡ ꯊꯣꯏꯗꯤꯡ ꯀꯩꯀꯥꯗꯣ ꯍꯥꯞꯆꯜꯂꯒ ꯃꯤꯛꯁ ꯇꯧꯁꯜꯂꯦ sinjusisu totpa loirabanina mayam aigi laigi naina semba pukhamse asiga mukhajiga ma hape laigi pukhamse aina ja thongjaba punamakse machan sing loina hapjanjare aduga ai mapanda puraga aina katlure ai jamna khangna haina katpadina te sum katningdana nei chamchamna sum puraga panda sumaina seme oyana jajara su haidana sumai tongna aina kalure laigi mapangi se katpa loira mapangi lai se katpa loira imungi sina jengko aja puri siga khir kharaga tawraga bora siga tawraga kalani asigi table da ngasai dagi aina jang na pise mi jima mangda le photo ma jasi mung sidra si segi mana bina handa ma
ꯃꯊꯨꯔꯥ ꯀꯣꯏꯕ ꯆꯠꯄꯗ ꯑꯩꯒꯤꯅꯦꯅ ꯒꯤꯐ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯁꯤꯒ ꯏꯟꯖꯥꯡ ꯃꯌꯥꯝꯁꯦ ꯂꯥꯏꯒꯤ ꯀꯠꯄ ꯂꯣꯏꯔꯒ ꯑꯩꯅ ꯁꯤꯒ ꯏꯃꯥꯟꯅꯕꯤꯁꯤꯡꯗ ꯄꯤꯒꯗꯕꯁꯤꯡꯁꯦ ꯂꯣꯏꯅ ꯁꯤꯟꯗꯅ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯒ ꯂꯩꯃꯤꯟꯅꯕ ꯏꯃꯥꯟꯅꯕꯤ ꯑꯃꯁꯨ ꯃꯥꯁꯨ ꯏꯟꯖꯥꯡ ꯃꯊꯦꯜ ꯈꯔ ꯄꯨꯗꯨꯅ ꯊꯤꯜꯂꯛꯑꯝꯃꯦ ꯑꯩꯉꯣꯟꯗꯁꯨ ꯀꯣ ꯑꯩꯁꯨ ꯁꯤꯒ ꯄꯤꯒꯗꯕ ꯃꯌꯥꯝꯁꯦ ꯃꯌꯥꯝꯗ ꯑꯃꯨꯛ ꯄꯤꯔꯨꯔꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝꯒꯤ ꯊꯤꯟꯕ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯅꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯌꯥꯎꯍꯧꯗꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯉꯁꯤꯒꯤ ꯁꯖꯤꯕꯨꯁꯦ ꯃꯌꯥꯝ ꯂꯥꯏꯗ ꯈꯔ ꯀꯠꯂꯒ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯑꯦꯟꯖꯣꯏ ꯇꯧꯔꯦ ꯑꯁꯤꯒꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯑꯁꯤꯅꯤ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯉꯁꯤꯒꯤꯗꯤ ꯂꯣꯏꯖꯔꯦ